Ngasigi kham thengna chawkhatlaba world prithvi asigi lamjel asida India gi nagrik ama oina aikoina khangdaba yadraba wahai ama khak ngasi su tattana aikoina sizinari madudi GST haibadi goods and services tax. GST haibasi karino miyoibana sizinariba yu nattaba potlam punamakpu GST haibadi goods and services tax lawnaba the Constitution 101 Amendment Act 2016 ing 2016 gi September 16 da semki tax asi dual GST oina tongan lawgani haina phongdokli adubu matam amatana Union Central Tax CGST amadi state tax asi SGST oina lawgani haina su phongdokli GST na sel thumgi pal lawthoktuna amatta oiba tax rate amadi procedure singa loinana India bu amatta oiba malem gi thakta market ama ohenna pandam thamli haina expert singna phongdokli masina jati gi thakta integrated economy ama semgatnabagi lambi pigani haina su thajaba thamli Central amadi state taxing ayamba saruk punsinduna tax amakak ohengani amadi value chain pumbagi transaction gi prior stage taxing hawangani haina thambiri GST hawdokpana India gi pothok domestic amadi international market lamba tawhanba ngamhangani amasung masi transparent amadi sell policy gi character oiba maramna chanahanba lahengani haina thajanari aikoina khangadabadi khangba yaba khangjinba yaba di GST haibasi karino goods and services tax haibasi karino masi goods amadi services sizinanaba mafamda yumfam oiba tax makhal amakhangni thabak hauba matamda phangkhiba mamang thakta pikhiba tax ki credit ka loinana saba matamgi aroibada sizinanaba phawbagi thakta pumnamakta asi lawnaba propose tawri samna hairabada value addition gi tax lawgani haibani amadi tax ki potlam aroibada sizinariba miyoina aduna pugani haina takpani anisubada pot sizinanaba mafamda yumfam oiba tax haiba wafamsigi asengba wahanthokna karino pot sizinariba mafamdugi tax lawbagi authority oiriba aduda tax asi phangani haibani masi place of supply hairagasu aikoina khangnei ahum subada hojik chanariba tax karamba GST gi makhada punsingadawri GST na makhagi taxing asi mahut sillagani madudi ahanbada center na hojik lawriba taxing haibadi central excise duties of excise additional duties of excise textile and textile products additional duties of custom CBD special additional duties of custom SAD service tax amasung goods and services ki mari leinaba central purchase amadi sesing anisubada state na lawriba taxing haibadi state VAT hairaga akoina khangnariba asi central sale tax luxury tax and entry tax all forms entertainment and amusement tax local body singna lawgadabasing taxation on advertisement purchase tax on lotteries betting and gambling amadi goods and services ki supply ge mari leinaba tax surcharging amadi cessing GST na punsingadawriba center state amadi local body singna lawba tax cess amadi surcharge ki matangda GST council na union amadi state recommendation pigani haina lawthokiba laikhrabani mari subada GST na konsinba polamsingi wangmada karamba polamsing laigani
101 suba Constitutional Amendment Act 2016 gi matungda amend tawraba Constitution gi Article 366 12A gi matung inna Goods and Services Tax GST asi miyoibana sizinariba nisa oina sinariba yu nattaba goods natraga services pumnamakta supply tawbada lawba tax amani hainari. Maram asina miyoibana sizinariba yu asi GST gi wahanthokki matung inna GST na konsinduna thamli. Petroleum crude motor spirit haibadi petrol high speed diesel natural gases amadi aviation turbine fuel hariba petroleum gi pothok manga asidi matam kharagi oina GST na konsinkhiroi haina paudamli. Loinana karamba matamdagi GST na konsingani haibadu GST council na warep laugani haina fongdogli. Loinana electricity su GST na konsinloi haina fongdogli. Manga subada GST hawdokraba matungda mathakki potlamsing asigi tax lawbagi thak koina kari oigani haibasi khananningai oi. Mathakki potlamsing asigi oinadi hawjik chatnariba tax lawbagi chanapathap haibadi VAT amadi central excise adu makha tana hongdanaba chanakhigani. Taruk subada GST gi thausil makhada koina hidak mana amadi hidak mana gi pothoksingi phibam hawjik kari oigani. Hidak mana amasung hidak mana pothoksing GST thausilgi manung changani. Masigi mathakta haiba pothoksing asida central excise duty lawbagi sakti center da leigani. Taret subada karamba makhalgi GST chanahananaba thorang tawribage. Masida center amasung state singna matam amatada manaba tax lawbagi thawong oihanduna dual GST oigani. State amagi manungda goods services supply tawbada center na lawba GST oirabadi madu central GST haina kaugani. Aduga state amadi union territory singna lawba GST oiragana SGST haina khangnagani. Masiga manaba mawongda integrated GST IGST haibasina center na state khudingmakki marakta goods and services supply tawbada lawba GST adubu khangnabani. Nipan subada karigidamak dual GST mathau taribano. India asi federal oiba leibak ama oina center amasung state singgi nakal animakta tax sing lawbagi sakti sing chanaba ain singgi kuthangda sizinai. Constitution na piriba sakti sing yenbagi thawong matung inna thak animakki government makhoi gi tangai fadaba resourcing wangkhat hananaba thudang sing lawduna thabak makhata na pangthoknari. Maram aduna dual GST gi thawong asi sel thumgi sakti yanabda constitution gi tangai fadaba singduga loinana chaminaba changi haina phongdogli. Mapan subada karamba authority na GST lawba amasung chalaigadage haibasini. Center na central GST CGST amasung integrated GST IGST lawba amadi chalaibagi thabak asi tawgani amasung chathagani. Amaromda mari leinaba state sing di union territory singna mathang china state GST SGST amasung UGST lawba amasung chalaibagi thabak makhata na tawgani. Tara subada GST ga mari leinaba wafamda ikui kuiringaigi mamangda India gi constitution da karigidamak semthokriba leikribano hangba yaba wahang amakhakni. Hawjikki oina center amasung state singgi marakta sel thumgi sakti mayek seng yanthokrabana mari leinaba achauba hiramsingda amana amagi mathakta chayetnaba leitre haina phongdogli. Center na makhal kudingi sizinanaba potlamsing miyoibana sizinanaba yu kani amadi atai mayai kaba potlamsing nattana sabada tax lawbagi sakti lei haina phongdogli. Amaromda state singna sizinaba potlamsing yonbada tax lawbagi sakti su leijai. State singi marakta
ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯕꯒꯤ ꯊꯕꯛꯁꯤꯡꯗ ꯁꯦꯟꯇꯔꯅ ꯇꯦꯛꯁ ꯂꯧꯕꯒꯤ ꯁꯛꯇꯤ ꯂꯩ꯫ ꯗꯤꯁꯦꯟꯇ꯭ꯔꯦꯜ ꯁꯦꯜꯁ ꯇꯦꯛꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯇꯧꯕꯇꯕꯨ ꯇꯦꯛꯁ ꯈꯣꯝꯖꯤꯟꯕ ꯑꯃꯗꯤ ꯂꯦꯡꯗꯅ ꯊꯝꯕꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛꯇꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯅ ꯇꯧꯖꯒꯅꯤ꯫ ꯁꯔꯚꯤꯁꯁꯤꯡꯒꯤ ꯋꯥꯐꯝꯗꯗꯤ ꯁꯦꯟꯇꯔ ꯈꯛꯇꯗ ꯇꯦꯛꯁ ꯂꯧꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯄꯤꯔꯤ꯫ GST ꯍꯧꯗꯣꯛꯄꯒ ꯂꯣꯏꯅꯅ ꯇꯦꯛꯁ ꯂꯧꯕ ꯑꯃꯗꯤ ꯈꯣꯝꯖꯤꯟꯕ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯁꯤꯡ ꯃꯇꯝ ꯑꯃꯠꯇꯗ ꯁꯛꯇꯤ ꯄꯤꯕ ꯃꯊꯧ ꯇꯥꯕꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯨ ꯁꯦꯝꯗꯣꯛꯄ ꯇꯉꯥꯏꯐꯗꯅ ꯃꯊꯧ ꯇꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯁꯤꯗ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯏꯪ 2016ꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ 101 ꯁꯨꯕ ꯑꯣꯏꯅ ꯁꯦꯝꯗꯣꯛꯈ꯭ꯔꯦ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 246 ꯑꯦꯅ ꯁꯦꯟ ꯑꯃꯗꯤ ꯁ꯭ꯇꯦꯠꯁꯤꯡꯗ GST ꯂꯧꯕꯒꯤ ꯑꯃꯗꯤ ꯈꯣꯝꯖꯤꯟꯕꯒꯤ ꯁꯛꯇꯤ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯑꯍꯥꯟꯕꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ GST ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯃꯥꯒꯤ ꯃꯊꯧꯅ ꯀꯔꯤꯅꯣ, ꯃꯥꯕꯨ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯆꯂꯥꯏꯔꯤ ꯍꯥꯏꯕꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯈꯔ ꯃꯈꯩꯗꯤ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯕꯒꯤꯗꯃꯛ ꯑꯅꯤꯁꯨꯕ ꯄꯥꯔꯠ ꯁꯦꯝꯕꯤꯔꯛꯅꯕ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯒꯁꯨ ꯑꯩ ꯁꯦꯝꯖꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯤ꯫ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯧꯒꯠꯄꯤꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯥꯟꯅꯔꯕ ꯍꯤꯔꯝ ꯊꯧꯗꯣꯛ ꯀꯌꯥ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯖꯒꯦ ꯍꯥꯏꯖꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫